aina thingkraba lalholu pripak progi kadra ama manipur police na fabaga loinana yamlaba khulai sing fagat pangamkhre manipur police na faraba kadra adu hiyanglam awang lekai degi salam dananjoy singh alice muba chahini phuma panne hairi miyoi asi kakching thobal imphal west amadi imphal east area da extortion activity sing chathabada chenaba miyoi ni hairi miyoi asidagi mobile phone ani recover tawre hairi amarom dasu churachandpur district ki torbung bazar dagi jamkhomang haukip chahi 19 kauba miyoi ama 0.32 gi pistol ga kona na fare hairi loinana bisnupur district ki ningzang amadi watham lambi ani gi tainaba jaga dagi 51 mortar ama 7.62 SLR rifle ama magazine ama modified sniper 7.62 rifle ani empty magazine ani modified grenade launcher ama single barrel gun ani IED mari 36 hand grenade without detonator ahum misfire yankhai matoi mortar bomb ama battery ama flexible wire tara 10 meter lip RD of 7.62 ammunition ani live round single barrel ani 51 mortar fire case ani anti riot cell mapan empty case of 303 rifle manga 7.62 mm gi empty case manga wireless handle set bofang ngakpigani bofing ama bulletproof jacket ama camouflage jungle boot ama gum boot ama BP iron plate ani fagat pangamle hairi aina thingkraba lalholu pripak progi kadra ama manipur police na fabaga loinana yamlaba khulai sing fagat pangamkhre manipur police na faraba kadra adu hiyanglam awang lekai degi salam dananjoy singh alice muba chahini phuma panne hairi miyoi asi kakching thobal imphal west amadi imphal east area da extortion activity sing chathabada chenaba miyoi ni hairi miyoi asidagi mobile phone ani recover tawre hairi amarom dasu churachandpur district ki torbung bazar dagi jamkhomang haukip chahi 19 kauba miyoi ama 0.32 gi pistol ga kona na fare hairi loinana bisnupur district ki ningzang amadi watham lambi ani gi tainaba jaga dagi 51 mortar ama 7.62 SLR rifle ama magazine ama modified sniper 7.62 rifle ani empty magazine ani modified grenade launcher ama single barrel gun ani IED mari 36 hand grenade without detonator ahum misfire yankhai matoi mortar bomb ama battery ama flexible wire tara 10 meter lip RD of 7.62 ammunition ani live round single barrel ani 51 mortar fire case ani anti riot cell mapan empty case of 303 rifle manga 7.62 mm gi empty case manga wireless handle set bofang ngakpigani bofing ama bulletproof jacket ama camouflage jungle boot ama gum boot ama BP iron plate ani fagat pangamle hairi